India lengakna Myanmar dagi sangsilakpa chin KUKI mizogi phurupsing asibu ngamkhai wangmada Burma manungda amuk inthokningde. Masigi maramdi Burma Myanmar hariba leibak asi Indiaga yumlonaba targasu awang thangba saruktana Sainaga amuk yumthangnai. Saina amasung India ani asi yengthinariba leibak ngaktani. India China ani gi ngamkhai gi area sing Kashmir gi Ladakh region Sikkim gi Doklam sector amadi Arunachal Pradesh ki Tawang sector da Saina na hena phaba lambi thong rail lambi aeroplane tafam na chingba kaya ama semjilakpada India na ningdon pomli. Saina na su Myanmar asi makhoi gi makhutta thamnaba hotnariba matam masida India na Myanmar gi leibak asibu sawhanduna Saina ga henna mari asi nakshinna hankhiba adu India na pamde. Masi maktana Manipur asida leiriba irang tawriba chin KUKI mizo phurupki apama amma pithoklaga leibak ki swarthada India lengakti henna phagani khanba asi achumbu khongthang amani haibada mataraki. KUKI sing asigi aningba apama si pithokpada naga singisu pithoktaba yade. Taliba demand asidi chap manai. Masi maktanani kallaba phurupki irang marak asida naga gi MLA tara Delhi da kaushinduna watana kiba laikre. Maikai amaromdasu naga gi isu asisu loisinma ngamdana leiriba achouba isu amani. India lengak amasung NSNIM ani gi marakta wari sanakhiba adugi phallasi Manipur gi naga singi tonganba autonomous territory ama pithokpaga loinana Nagaland amasung Manipur asida khundariba naga phurup asigi mapangal asi kangkhatnaba nat culture yokhatnaba sen thumgi oiba akhanaba thaurang package ama pithokhrabadi matam kuina India lengak ki khujinda tum changniba asi lokthokpaga loinana naga isu asi loisinba asisu yaribani. Masina framework agreement gi aroiba pandup ama last chapter oibasu mayaribani. Hairang lingai jurang lingai matam masida Manipur gi kallaba phurup ki irang lan marak asida India lengakna Nagaland state ki oina is thangba sarukta saukhatpa waliba district taruk asina konba frontier Nagaland gi saruk asibu tonganba Eastern Nagaland gi union territory ama oina thambiu haina talakpa demand asida India lengakna hariba district taruk asina punsilaga autonomous territory ama mamingna frontier naga territorial council ama semnaba honarakpa asini. Nagaland state ki sarkar asina su tonganba lengaki oiba meeting kaya ama pangthoktuna maming matha phajana thamlaga 6 schedule asigi makhada autonomous council ama lakna bani haina saktam kannaba kanna hotnari. Makhoi gi anoba frontier Nagaland asi 6 schedule gi makhada autonomous territorial council ama oina elected member MLA gumna nifu laigani aduga governor na hapa nominated member mapansu laigani. Autonomous Territorial Council asigi tonganba legislative, executive amasung financial autonomy laibata natana tonganba civil secretariat tonganba additional chief secretary amasung additional director general of police su laigani. State ki governor na apunba common governor oina thabak mathau tawgani. Isam samna hairabada state ama gi manungda apikpa state ama laibagumani. Assam da irang hauriba bodogi lalhobagi khutlai thadok halaga tonganba Bodoland haibadi bodo singi tonganba lengak sason Bodoland Territorial Council asi lingkhatpa aduni. Masina Assam state ta karimata akaiba thukhande. Aduga Manipur gi singda khundariba KUKI singi tonganba KUKI Territorial Council amadi Naga singi Territorial Council pikhibada Manipur asi kaigadaba laite. Manipur gi apunbagi saktamda thugaigadaba su laite. Masi maktana India gi lengak ki luchingba sing aduna Manipur gi territorial integrity asi thugairoi. Apunbagi saktam masi thugairoi haibadi phurup khudi makna magi leifamda khundaduna lengak chanaba punna hingminaduna Laikigani haiba wafam asi hek phongdok khiba laikhi. Aduga nakan amadana Manipur gi phurup ki oiba tonganba separate administration thamloi haibasi India gi lenga ki luchingba singi mafamdagi Prime Minister amadi Home Minister animaktagi tadri. Chief Minister N Birenadi kayarak hanna haikibadi mamangda laikre. Prime Minister amadi Home Minister na wafam asibu hek phongdokpa matamda KUKI sing asi maning halagadabani adubu hojik phawbagi oina Phongdoktri. India lengaki manungda kari karamba arunba policy sing laibage haibadu hojik phawbagi oina khangdri. Prime Minister amadi Home Minister ani asidi hojik ki Lok Sabha ki election da kanna ngauraga leiri. Lok Sabha mikhal asi hek loibaga mikhal asi ki phol hek lauthokpaga center da anoba lengak ama
ꯁꯦꯝꯂꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯐꯥꯔꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯊꯥꯖꯔꯒ ꯂꯩꯔꯤ꯫